ngasi numida waram phongkiba tongan Manipuri sifhongsingdigi maruoiba ipausing khongatjaraga Manipur top channel gi makedigi ma'am da share tawjage hanbada ngasi state si ko COVID-19 update ma'am da thamjage Government of Manipur COVID-19 Kamal Control Room dagi thadorakpa press release number 440 ngasi tang nipan tha taru English ni kun nga mathoi ngasi numida waram gi pung manga phuki oiba update ta haukiba pung kun nga mari sida miyoi sa threat kani fugani pan COVID-19 positive oikre General population nagini edu hairi ba miyoi singasi sahum go humpu ga mapan namana nupani sahum go humdra ga mapan namana nupini adu hairi ba miyoi singsi Imphal East gi sam ga humpu ga manga Imphal West gi sani ga manga Thawal gi sam ga kun Bisnupur gi humpu ga humdai Kaksing gi yangkai ga ni thoi Ukhul gi ani Susampur gi humpu ga taruk Sandel gi taraga tare Senapati gi taret Tamenglong gi taret Tengnopal gi taraga taret Kangpokpi gi taruk Kamjong digi ani Herzol digi mari Zaribam digi taraga taret amasum noni digi amani hari aduga makhoi gi lokhat phom thokpa siksin thorang khudimak lokhat le hainasu press release asina phongdorakli masum hairi ba pungphom haibidi haukiba pungkun ga mari asida the state level COVID-19 that audit committee gi report amagi matung ina punna miyoi taraga ni thoi haukiba pungkun ga mari asida positive oiduna laikhidre aduga hairi ba laikhidre ba miyoi singni si Imphal West dagi mari Imphal East dagi mari Thawal dagi ama Bisnupur dagi ama amasum Susampur dagi ani ni so hari aduga makhoi singsi hariba hospital singsidagi mathang sina laikhidabani Rims ta ani Jenims ta ama sija hospital manga Ras Medisti da ani dei Susampur da ani ni haina spali hariba miyoi taraga ni thoi esi tharaga apun boina haujuk pawbada apunba COVID-19 positive oiraga laikhidraba miyoi masingsi Samapan gani pan suri haina su phungdokli amasungasi punna miyoi saunga go humdraga mapan COVID-19 nagi naba pharaktuna research tokre hairi aduga ngasi phawbada apun boina COVID-19 positive ohen khraba miyoi masingsi Manipura miyoi lising yang khai ga taruka saunga go humdraga taruk sure amasung apun boina naba pharakhraba COVID recover tokhraba miyoi masingsi lising nifu ga taruka saunga ga kunga tare sure aduga hauzik nahanduna lairiba miyoi masingsi miyoi lising mapanga samaga nifuga mathoini active case oina Manipur da lairiba se duga hairiba miyoi masing sida general population dagi miyoi lising mapanga samaga kuntraga mapane duga central security personnel dagi di supnatagi miyoi ani khaktani aduga state si go riba recovery rate si 82.23% lairi haina phongdokli aduga haukiba pung kunga mari sida apunba D type oxygen cylinder lising amaga satru ko humdraga ni toya masum B type oxygen cylinder sawaga ni phuga mapan khena health facility Manipur da phangan khre haina supali aduga latest information amagi matung ina apun vaccinated tokiba miyoi masing si lakh mariga lising kuntraga mangaga samaga humdraga ni thoi shure haina su Dr. Khoiram Sasikumar Mangang additional director in spokesperson health department Manipur na khoyak piduna thadorakpa press release asina makata na phongdorakli makasa tharapoina Manipur goeba marueba pau khara myam da pijage layeng sangni postai khusu khulai thugaiba khak tobigano Dr. Lenin Miyoi kunai gi yaifanaba ngamjaba haijaba kharana miyoi bigi tangnaba punsi kanana ba hona jariba layeng sangi thaumi sing doctor nurse atai mateng pangba singbu masagi thawai khubak ta haptuna ahing nungthil khaktana mathau tawjariba sing handa COVID-19 gi matam sida covid na maram oiraga doctor lising amaga samri mukna thawai pon tha pikre lanmi oiramlabadi lebak myam hauna Sradanjari kalamgadabani adubu isam samjaba doctor gi punsina loikhibada kanasu karisu haina khide haina Dr. R.K. Lenin Singha head of department psychiatric Rims Imphal na haidi maana hai karigumba laibak thiduna siana thokpa matamda laibak thibe imung manungi miyoi singna layeng sangi posai khusu khulai thugai khukaiba mathau tawjariba doctor amadi atai thaumi singda mayam sangduna khut hanjadraba mi amabu Sijarasanu Nazarasanu haina phubi saibiba laikhidraba kyasu yaurabani asi khantaba ngamba miyoibigi masanate sak inbiriba khutta unsinduna chikpi gumbasi amasum nungaitaba haunai adubo siba sangmadi doctor gi khutta laibanate aikhoidi mateng pangjabatani karigumba doctor gi khutta lairamba thoklabadi ngasi phawba mathau tawjariba doctor lising amaga samri pikhamna khibra asi thoklamgadra Imaleba ki damaktani miyoibu khunai ki damaktani asawba awaba piendaba pukningi phibam khudum chanba ngamdabasi
akan athaugi khudam nate masi miyoibigi minungsigi miyengdasu laingaki aingi miyengdasu yade Manipur Medicare Service Personnel and Medicare Service Institution Prevention of Violence and Damages to Property Act 2015 haiba ama sauna lady masidasu natana Indian Medical Association haiba ama sauna lady khud hanjadaba kanabu ashonmani haina lawiruno mananingdaba oirambasu yai khangbagi pangal loikrabadi mayamna khaludaba thawong kya su lakpa yai ngasidi miyoibu khunaibu temsinaraglaba matamsida aikoi masel tawbimal khangdaba mapan thokpa thabak suduna mathau pangthoksariba miyoida onchinduna sabagi thaba asi thadolaga angamba mating pangnarasi punsi kannanaba hotnaminarasi adomgi asabu thodang lei kaubiganu haina su phungdorakli atien ba paw khara COVID-19 gi frontline warrior oiriba BDF humfuga manga COVID positive oiraba sing asigi damakta langak na miyeng amata sangbidana leire Central Committee Manipur gi district taraga tarukta leiriba BDF personnel lising taraga supna gi yangkhaina COVID-19 gi tamthiraba anisubu web ki laisat marakta frontline warrior amoina duty tawriba asigi manungda BDF personnel humfuga manga COVID-19 positive oiduna COVID care center sing amasum isolation ward sing da hauzik layeng sathari adubo state asigi frontline worker kya lainga asina leptana laukthokiba COVID-19 ga mari leinaba facility amasum incentive kaya da BDF singbu konchinbidaba sina hena pukning nungsiba pholle haina all Manipur BDF welfare Association Central Committee ki sirol amanasu hairi atopa pawamana RD wing da hangdoliba COVID care khwaidigi nan boire adubu sara amadi online ki kuthang da leiraga sari Lampel gi RD wing da hangdoliba COVID care center asi khwaidigi lu nan ba amadi center asi da leiriba COVID positive oiraba miyoisingbo ana layeng gi thabak ningthina sathaba center ama oiri adubu center asi da layeng duna leiriba miyoisingbo ayuk Sara ama khaktang pizaraga numidangi saradi layeng liba masa online gi khutangna leiraga sabagi thabak sathari haiduna COVID care center asida layeng duna leiriba miyoy amana pauksi esiga phone gi khutangda phongdoraki miyoy sina makha tana phongdorakibadi COVID care center asida layeng sathari bisingbo mari lenaba doctor na nongmada ayuk amadi nungthil anirak laktuna layeng bagi thabak sathai masigi mathakta telephone gi khutangda layeng liba miyoy singda kari nungaitaba leiba haibado toina wuhang puhang tawduna nungaitaba sing ko hanana thabak lokhatli haikenasu pausna pali marak thani state sigi wangmra thokpa paw khra memna thamjage sahi million maudraga taruk suraba pambi sing sab dinosaur makhal Australia da lairami haiba khangkhre Australia gi Southwest Queensland sahi millions maudraga taruk lomgi mamang da lairamba pambi sing sab dinosaur makhanasi khwaidigi sawba makhal ni hain official singna phongdokre experts singna phongdong narakpagi matung inna titanosaurs awang basi fit kunga mathoi asang bana fit maudraga nipan sangi hain phongdokli atopa pawmana Malem gi khwaidigi sel paiba nupa Zep Bios July kun space salagani Malem sigi khwaidigi sel paiba miyoy Zep Bios maha amasum maha ki manaw nupa Mark Bezosna Blue Origin haiba ahanba human flight asida lakliba July kun da space salagani haina laukthokre makhoi animak Bios Aerospace Company Blue Origin gi space flight satnaba online auction The winner oikraba singa pungani hari makoina Blue Origins suborbital amasum reusables new seapad rocket satkani hairi hana spouse na phongdokli losilakpo na to papaw khra na mo vaccine kapluraba matung masa senbi nupi ama laikhidre JC semkhre lebak thiba thawdu ama da COVID vaccine kapluraba matung masa nungairakti haiduna district hospital thobal da pukhalakpa nupi ama ngarang numidang laikhidraba nupi adudi khangabok part 1 khulakpam laikai digi naurem ningol laisram ongbi kiran barasai kuntraga tret mapuraba el sarat kawi pigliba masa tha teret surabi ama yauna puna masa ahum lairabi nupini amasum ha online gi kuthang register tawraba matung ngarang nungthil pung ama makhairum tabada sangai yumpham PHAC da COVID vaccine kaplubani amasum nungthil gi pung mangarum tarakpada makoks I hakjang nungairakti hairakpadagi district hospital thobal pukhalaktuna laikatnaraba matung numidang pung nipalum tarakpada laikhitabani haidi misi asibu penaba phongdoladuna
ngasi Khangabok Jila Parishad Member K.S. Ras Mohan Khangaboki Pradhan Singh Amadi Miyamna Laikhidrabasigi Laikaida Mipam Ama Pangthoktu AC against the death of Naurim Ningol El Kiran Bara Devi COVID vaccination Kobuzi AC Masem Kriamadi Laikhidrabagi Haksang Laudaba Laikhidrabigi postmortem Tawada Executive Magistrate Amadi video camera Yauna Pangthokpa Lonina Judiciary Inquiry Tawanba Haina Warep Kaya Lokre JAC convener El Santana Fongdorakpada Laikhidrabi Kiran Bara Base Academy Khangabokta Oza Oina Tabak Tauribi Aphapata Kari no Haiba Khangminu Piamane Amasum Mahana Laikhidrabasi COVID vaccine asi Kaplubadagini Haina JAC Amadi Miyamna Chapsana Lawi Maramasina Laingana Misi Asida Sienaba Kuding Lakliba Tha Sigitara Pawbana Puthokpio Hiram Asigamari Lainana Manipur Minister the Sup Memoriam Ama Pishalagani Karigumba Langana Tabak Oina Pangtok Piraktraba di Kongjang Kya Sanction Gani Haina Supfundorakli Laikhidrabigi Masi Amadi Mahaki Mapureva Salatna Laikhidrabi Kiran Barasi Hana Masada Toydokpa Anaba Mata Laikhide Vaccine Asika Lubadagi Taudu Osi Tolakibani Haina Piendaba Pongdok Laduna Sienaba Kuding Langana Serak Bibu Haina Supfundoraki Maram Center Village Talaiba Mima Nadraba Ahal Ama Mayum the Laktuna Vaccine Kappa Sigi Pictures Miam thumbnail the Hapsaramgi Adu Mazarakuna Topatian Mamarueva Paukram Miam the Tamzagi Ram Krishna Missile School da Khongjom de Mede Amadi It Numita class Tarambagi Damak Singdoranga Matam thakh Uripok Talaiba Ram Krishna Mission School of Khongjom de Mede Amadi Idul Fitr Numita class Tarambagi Dama Ram Krishna Mission School Numitare Nigi Manung Miam the Lale Hana Singdoraka da Bani Haina Kangli Pak kan Balu Manipuna Kangan Kre Hanis Pao Manapali Atapa Pao Mana Center na state sing na COVID vaccine pinabigi semdok laba kanglon fongkre lebasi ki Prime Minister Narendra Modi na lagli bajun saset kunga mathoi digi sahi taragani pan mathak sing lem na COVID vaccine kap lagani haina fongdok khibaga iroina na ngasi center na state sing na COVID vaccine lem na pinabigi revised guidelines ama Ministry of Health and Family Welfare na fongkre semdok laba sana kanglon asi lagli bajun saset kunga mathoi digi sana bahawgani sohari Kanglon asigi matung ina state adugi misingi matung ina vaccine pigadawri loinana laiset ka sagon nari bisingi missing amadi vaccination gi thabak thoram singdasu yengduna vaccine pibigi thabak sathagani hari Kanglon asigi matung ina karigumba state singna vaccine kapa matamda ka hena wete salhalabadi vaccine allocation na negativity lakane amasum center na lemna pirakadoriba vaccine asigi ahanba khudong sabasi sei nifugumanga gi mathakta leiba Ahanba dose kapraba adubu anisuba dose kapa wat hauriba healthcare amadi frontline workers sing na pigani onena sei taragani pan mathakta leibising su ahanba khudong saba pigani haina pali loisilakpoi na to papaw manamo vaccine kaptuna SOP ngakpadagi Tengnopal COVID free village oire Tengnopal khul COVID free village oire amadi ekhoi puna vaccine kaptuna SOP ngakna salabadi COVID maiti ba pibangami haibasi Tengnopal khul na takle haina Tengnopal village authority gi meke digi nungai ba phongdorakli haina paw mana makata na phongdorakli du myam ngasi goina di matang sa lusinjarage pathok sa gi bsoi gi lan gi kya yar su myam ngak pigani anabu I paw sing suni soidan update pi jara haina channel sigi meke digi thamjari and thank you